ꯃꯗꯨꯒꯤ ꯒꯦꯔꯦꯖ ꯂꯣꯝꯗ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯅꯤꯡꯊꯤꯅꯨ ꯃꯥꯒꯤ ꯔꯨꯝꯗ ꯊꯨꯅ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯣꯟꯁꯤꯜꯂꯒ ꯇꯥꯡꯁꯤꯒ ꯁꯥꯟꯅꯔꯛꯈꯤꯕ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯤ ꯅꯤꯡꯊꯤꯅꯨ ꯀꯅꯥ ꯅꯤꯡꯊꯤꯅꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯑꯃꯝꯕꯒꯤ ꯀꯣꯝ ꯑꯁꯤꯗ ꯄꯨꯊꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯈꯜꯂꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯕꯨ ꯃꯁꯥꯅ ꯄꯨꯊꯖꯍꯟꯕ ꯀꯣꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯄ ꯉꯝꯕ ꯄꯥꯎꯈꯨꯝꯗꯨ ꯃꯥꯅ ꯏꯇꯥꯄꯨꯌꯥꯒꯤ ꯃꯔꯝꯗ ꯈꯪꯂꯝꯒꯅꯤ ꯈꯜꯂꯒ ꯂꯥꯛꯂꯤꯕ ꯃꯤ ꯑꯁꯤꯅ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯃꯔꯩꯗꯨ ꯂꯠꯂꯠ ꯇꯧꯅ ꯁꯣꯝꯁꯦ ꯇꯥꯡꯁꯤ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯤꯅꯨ ꯀꯧꯏ ꯑꯩ ꯁꯣꯝꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯖꯅꯤꯡꯗꯨꯅ ꯅꯤꯡꯊꯤꯅꯨ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯁꯤꯟꯕ ꯐꯥꯎꯕ ꯉꯝꯗꯦ ꯇꯥꯡꯁꯤꯁꯨ ꯍꯥꯏꯔꯛꯏ ꯃꯅꯨꯡꯗ ꯆꯪꯁꯤ ꯑꯅꯤꯗꯨ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯒ ꯁ꯭ꯇꯨꯜ ꯑꯃꯃꯝꯗ ꯐꯝꯊꯩ ꯃꯤ ꯑꯃ ꯂꯥꯛꯂꯕꯅ ꯇꯥꯡꯁꯤ ꯒ꯭ꯔꯤꯟ ꯇꯤ ꯑꯃꯃꯝ ꯁꯦꯝꯃꯤ ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯒ ꯃꯥꯁꯨ ꯐꯝꯊꯩ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯅꯤꯡꯊꯤꯅꯨ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯗꯦ ꯃꯇꯧꯗꯨ ꯎꯕꯗ ꯈꯪꯕꯅ ꯇꯥꯡꯁꯤ ꯁꯪꯒꯥꯏ ꯄꯨꯊꯣꯛꯑꯣ ꯍꯥꯏꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯇꯥꯡꯁꯤ ꯅꯤꯡꯊꯤꯕꯨ ꯌꯦꯡꯂꯒ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩꯗꯤ ꯁꯣꯝꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯅꯤꯡꯊꯤꯅꯨ ꯍꯥꯏꯕ ꯃꯤꯡꯁꯦ ꯇꯥꯈꯤꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯅꯍꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯩꯁꯦ ꯀꯣꯛ ꯈꯔꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯕꯨ ꯁꯣꯝꯅ ꯀꯃꯥꯏꯅ ꯈꯪꯕꯤꯕꯅꯣ ꯅꯤꯡꯊꯤꯅꯨ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯁꯥꯟꯅꯒꯦ ꯈꯟꯅ ꯂꯥꯛꯂꯕ ꯋꯥꯔꯤꯗꯨꯗꯤ ꯑꯁꯨꯛ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯐꯪꯂꯤꯉꯩ ꯈꯪꯅꯤꯡꯕ ꯄꯨꯝꯅꯃꯛ ꯈꯪꯍꯧꯔꯒꯦ ꯈꯜꯂꯕꯅ ꯇꯞꯂꯞ ꯋꯥꯔꯤ ꯍꯧꯔꯛꯏ ꯁꯣꯝꯅꯗꯤ ꯑꯩꯕꯨ ꯈꯪꯕꯤꯔꯝꯂꯔꯣꯏ ꯑꯩꯁꯨ ꯁꯣꯝꯕꯨ ꯃꯨꯟꯅ ꯈꯪꯕꯗꯤ ꯑꯣꯏꯗꯦ ꯊꯥꯏꯅ ꯋꯦꯁꯃꯔꯒꯤ ꯂꯣꯀꯦꯜ ꯕꯥꯔ ꯃꯅꯨꯡꯗ ꯅꯣꯡꯃ ꯎꯈꯤꯕꯅꯤ ꯏꯆꯦꯗꯨꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦ ꯏꯆꯦꯒ ꯅꯣꯏꯕꯥꯅꯤꯗꯤ ꯕꯦꯜꯂꯣꯝꯗ ꯆꯠꯂꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯏ ꯁꯥꯟꯅꯔꯛꯂꯤꯕ ꯋꯥꯔꯤꯁꯤ ꯇꯥꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯇꯧꯗꯨ ꯈꯪꯕꯅ ꯅꯤꯡꯊꯤꯅꯨꯁꯨ ꯃꯥꯒꯤ ꯋꯥꯗꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯒꯤ ꯏꯆꯦ ꯑꯃꯕꯨ ꯁꯣꯝꯅ ꯀꯟꯕꯤꯈꯤ ꯍꯥꯏꯅ ꯏꯆꯦꯗꯨꯅ ꯇꯝꯃꯤ ꯏꯆꯦꯕꯨ ꯋꯦꯁꯃꯔ ꯁꯤꯇꯤꯒꯤ ꯕꯦꯜꯒꯤ ꯂꯦꯟ ꯅꯝꯕꯔ 2 ꯂꯝꯕꯤ ꯐꯥꯎꯕ ꯁꯣꯝꯅ ꯊꯤꯟꯕꯤꯔꯛꯈꯤꯕꯗ ꯒꯥꯔꯤ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯩꯅꯤ ꯇꯥꯡꯁꯤ ꯍꯧꯖꯤꯛꯇꯗ ꯅꯤꯡꯊꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯤꯡꯊꯤꯅꯨꯁꯨ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ ꯅꯥꯜꯂꯛꯇ ꯑꯣꯏꯈꯤꯕꯅꯤꯅ ꯀꯨꯝꯊꯔꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯃꯇꯝ ꯂꯩꯈꯤꯗ꯭ꯔꯦ ꯅꯤꯡꯊꯤꯅꯨ ꯃꯔꯩꯗꯨ ꯄꯜꯂꯤ ꯃꯍꯥꯛ ꯋꯥꯁꯦ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯇꯥꯡꯁꯤꯁꯨ ꯋꯥꯈꯜꯗꯨ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯂꯒ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯦ ꯃꯤꯀꯨꯞ ꯈꯔ ꯈꯛꯇ ꯊꯦꯡꯅꯈꯤꯕ ꯏꯆꯦꯗꯣ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜꯂꯛꯇꯨꯗ ꯑꯩꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯛꯅ ꯐꯔꯒꯗꯤ ꯅꯣꯡꯃ ꯊꯦꯡꯅꯈꯤꯁꯤ ꯍꯥꯏꯔ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯕꯗ ꯏꯆꯦꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯩꯁꯨ ꯏꯆꯦꯗꯨꯒꯤ ꯃꯐꯝ ꯑꯃ ꯈꯪꯈꯤꯗꯕꯅ ꯅ꯭ꯌꯨꯁꯇ ꯇꯥꯔꯒꯁꯨ ꯑꯩ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯤ ꯏꯇꯥꯄꯨꯌꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤꯅꯨ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯂꯦ ꯑꯁꯥ ꯀꯥꯏꯅ ꯇꯥꯡꯁꯤꯗ ꯌꯦꯡꯂꯛꯏ ꯆꯨꯝꯃꯤ ꯃꯤꯀꯨꯞ ꯈꯔ ꯕꯥꯔ ꯃꯅꯨꯡꯗ ꯎꯅꯈꯤꯕ ꯃꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯏꯇꯥꯄꯨꯌꯥꯅ ꯑꯔꯣꯟꯕ ꯋꯥ ꯇꯝꯒꯗꯧꯔꯤꯕꯅꯣ ꯏꯇꯥꯄꯨꯌꯥꯒꯤ ꯃꯔꯝꯗ ꯇꯥꯡꯁꯤꯅ ꯈꯪꯂꯝꯒꯅꯤ ꯈꯜꯂꯨꯔꯤꯕ ꯅꯤꯡꯊꯤꯅꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯋꯥꯈꯜꯗꯣ ꯑꯄꯪꯕꯅꯤ ꯈꯟꯖꯔꯛꯏ ꯇꯥꯡꯁꯤꯗꯤ ꯅꯣꯡꯃ ꯎꯈꯤꯕ ꯏꯇꯥꯄꯨꯌꯥꯕꯨ ꯅꯤꯡꯁꯤꯡ ꯅꯨꯡꯉꯥꯏꯇ ꯁꯣꯜꯂꯤ ꯑꯩ ꯀꯥ ꯍꯦꯟꯅꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯆꯦꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯆꯦꯒꯤ ꯃꯤꯡꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯁꯣꯝꯅ ꯏꯆꯦꯕꯨ ꯃꯨꯟꯅ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯏꯆꯦꯗꯣ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯇꯣ ꯁꯦꯡꯅ ꯇꯧꯔꯝꯕ꯭ꯔꯥ ꯅꯤꯡꯊꯤꯅꯨ ꯃꯊꯥ ꯁꯥꯏ ꯃꯥꯅ ꯏꯇꯥꯄꯨꯌꯥꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯇꯧꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯇꯥꯡꯁꯤꯅ ꯑꯣꯏꯅ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯨꯝꯗ ꯌꯥꯗꯕꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯁꯦꯡꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯔꯒ ꯑꯉꯝ ꯑꯉꯝ ꯃꯨꯟꯅꯕꯅꯤ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯕ ꯍꯧꯈ꯭ꯔꯦ ꯏꯆꯦꯒꯤ ꯃꯤꯡꯗꯨ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯏꯆꯦꯗꯣ ꯃꯥꯏꯊꯤꯔꯦ ꯃꯥꯒꯤ ꯃꯤꯡ ꯃꯤꯅ ꯃꯨꯜꯂꯒ ꯐꯠꯇꯕ ꯃꯥꯏꯀꯩꯗ ꯁꯤꯖꯤꯟꯅꯔꯒ ꯃꯥꯕꯨ ꯄꯨꯝꯅꯃꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯍꯟꯕꯤꯔꯦ ꯇꯥꯡꯁꯤ ꯇꯞꯂꯞꯅ ꯁꯣꯝꯅ ꯏꯆꯦꯒꯤ ꯀꯅꯥꯅꯣ ꯀꯖꯤꯟꯅꯤ ꯇꯥꯡꯁꯤ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯌꯥꯝꯅ ꯅꯛꯄ ꯃꯔꯤ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯏꯆꯦꯗꯨꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯏꯆꯦꯒꯤ ꯃꯤꯡꯗ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ
ꯅꯤꯡꯊꯤꯅꯨ ꯇꯧꯐꯝ ꯈꯪꯗ ꯀꯞꯅꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯂꯝꯕꯤ ꯑꯁꯤ ꯃꯁꯥ ꯎꯒꯅꯤ ꯈꯜꯂꯨꯕ ꯑꯁꯥꯗꯨ ꯀꯥꯏꯔꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯍꯥꯏꯔꯛꯏ, ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯑꯩꯅ ꯏꯆꯦꯒꯤꯗꯃꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯦ, ꯉꯁꯤꯁꯨ ꯉꯝꯗ꯭ꯔꯤ, ꯄꯨꯟꯁꯤꯁꯤꯗꯁꯨ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯤ꯫ ꯑꯩ ꯁꯤꯕꯗꯤ ꯀꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯧꯍꯧꯒꯗꯕꯁꯤꯡꯗꯨ ꯈꯜꯂꯒ ꯑꯩ ꯁꯤꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯇꯥꯡꯁꯤ ꯁꯠ ꯍꯪꯂꯛꯏ, ꯀꯅꯥꯕꯨꯅꯣ ꯁꯣꯝꯅ ꯀꯤꯔꯤꯁꯦ? ꯅꯤꯡꯊꯤꯅꯨ ꯃꯔꯥꯜ ꯂꯩꯕꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯕꯨ ꯇꯥꯡꯁꯤꯁꯤ ꯃꯥꯅ ꯈꯜꯂꯨꯕ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯋꯥ ꯉꯥꯡꯕꯗ ꯅꯝꯐꯨꯗ ꯉꯝꯅꯕ ꯉꯥꯡꯕ, ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯤꯡꯊꯤꯅꯨ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ꯫ ꯇꯥꯡꯁꯤ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯗꯣꯛꯂꯒ, ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ, ꯁꯣꯝꯅ ꯑꯩꯒ ꯁꯥꯟꯅꯅꯤ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯑꯣꯏꯅ ꯇꯧꯁꯤ꯫ ꯀꯩ ꯍꯥꯏꯒꯗꯧꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯍꯪꯅꯤꯡꯂꯤꯕ ꯋꯥꯔꯤꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ꯫ ꯇꯥꯡꯁꯤꯅ ꯏꯇꯥꯄꯨꯌꯥꯒꯤ ꯃꯇꯥꯡꯁꯤ ꯀꯔꯤꯁꯨ ꯑꯀꯨꯞꯄ ꯈꯪꯗꯦ ꯈꯪꯂꯕꯗ ꯅꯤꯡꯊꯤꯅꯨ ꯍꯥꯏꯐꯝ ꯈꯪꯗ ꯂꯩ꯫ ꯇꯥꯡꯁꯤꯁꯨ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯤꯅꯨ ꯋꯥꯈꯜꯗꯨ ꯃꯤꯀꯨꯞ ꯈꯔ ꯈꯟꯊꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇ꯭ꯔꯦ꯫ ꯍꯥꯏꯔꯛꯏ, ꯃꯕꯨꯛ ꯐꯠꯇꯕ ꯂꯝꯍꯨꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯆꯦꯟꯕꯅ ꯏꯇꯥꯄꯨꯌꯥꯕꯨ ꯈꯪꯕ ꯇꯥꯡꯁꯤꯕꯨꯁꯨ ꯃꯔꯥꯜ ꯂꯩꯖꯍꯧꯔꯁꯅꯨ ꯈꯟ꯫ ꯏꯇꯥꯄꯨꯌꯥꯒꯤ ꯌꯦꯛꯅꯕ ꯌꯥꯝꯃꯤ, ꯌꯦꯛꯅꯕꯅ ꯉꯝꯅ ꯄꯥꯟꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯇꯥꯄꯨꯌꯥꯕꯨ ꯈꯪꯕ ꯃꯤ ꯃꯈꯩ ꯃꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯤ꯫ ꯏꯇꯥꯄꯨꯌꯥꯕꯨ ꯈꯪꯂꯨꯕ ꯑꯩꯁꯨ ꯁꯤꯕꯒꯤ ꯃꯇꯝ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗꯦ꯫ ꯃꯔꯥꯜ ꯂꯩꯕ ꯂꯩꯇꯕ ꯃꯈꯣꯏꯗ ꯃꯗꯨ ꯊꯣꯏꯗꯣꯛꯇꯦ, ꯍꯥꯠꯅꯤꯡꯂꯒ ꯍꯥꯠꯄꯅꯤ ꯃꯈꯣꯏꯗꯤ꯫ ꯁꯣꯝꯁꯨ ꯏꯇꯥꯄꯨꯌꯥꯕꯨ ꯈꯪꯈꯤꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯁꯤꯃ ꯍꯥꯏꯅꯤꯡꯃꯟꯕꯒꯤ ꯑꯩ ꯁꯣꯝꯕꯨ ꯊꯤꯖꯔꯛꯄꯅꯤ꯫ ꯇꯥꯡꯁꯤ ꯄꯤꯁꯨꯝ ꯁꯨꯛꯅ, ꯑꯃꯨꯛꯇ ꯐꯥꯎ ꯎꯈꯤꯗ꯭ꯔꯤꯕ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯈꯟꯕꯤꯔꯒ ꯍꯥꯏꯔꯤꯅꯦ ꯍꯥꯏꯁꯦ ꯀꯩꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯁꯦ? ꯑꯩꯒ ꯏꯇꯥꯄꯨꯌꯥꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯅꯪꯅ ꯉꯁꯤ ꯂꯥꯛꯂꯒ ꯍꯥꯏꯕꯤꯔꯤꯕ ꯋꯥꯁꯤꯗꯤ ꯑꯩꯕꯨ ꯏꯆꯦꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯉꯤꯁꯦ ꯀꯩꯅꯣ? ꯇꯥꯡꯁꯤ ꯁꯣꯔꯗꯨ ꯐꯨꯏꯅ ꯍꯣꯜꯂꯒ ꯃꯈꯥ ꯇꯥꯏ, ꯏꯆꯦꯗꯨꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯁꯥꯒꯤꯗ ꯑꯣꯏꯔꯒꯁꯨ ꯈꯜꯂꯒ ꯃꯁꯛ ꯈꯪꯉꯕ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯇꯥꯛꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯈꯤ ꯊꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯤꯒꯗꯧꯕ ꯉꯥꯛꯇꯅꯤ꯫ ꯅꯪ ꯑꯃ ꯑꯩ ꯑꯃ ꯁꯤꯕꯗ ꯃꯥꯂꯦꯝ ꯅꯤꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯪ ꯑꯃꯅ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯂꯥꯛꯂꯤꯕ ꯃꯤꯍꯥꯠꯄ ꯆꯨꯔꯥꯟꯊꯥꯕꯁꯤꯡꯗꯨ ꯃꯨꯊꯠꯂꯝꯕ ꯉꯝꯂꯕꯗꯤ ꯅꯪꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯁꯤꯟꯊꯥꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯈꯔ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯁꯣꯝꯁꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ꯫ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯍꯟꯅꯕ ꯁꯤꯟꯒꯅꯨ꯫ ꯇꯥꯡꯁꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯋꯥ ꯃꯈꯥ ꯇꯥꯏ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯏꯆꯦꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯤꯀꯨꯞ ꯈꯔꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤꯅ ꯁꯣꯝꯅ ꯄꯥꯝꯂꯕ ꯄꯥꯎꯈꯨꯝꯗꯨ ꯄꯤꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯅꯤꯡꯊꯤꯅꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯊꯥꯏꯅ ꯎꯈꯤꯕ ꯏꯄꯪ ꯄꯪꯕ ꯃꯤꯀꯤꯊꯤ ꯑꯣꯏꯈꯤꯕ ꯅꯨꯄꯤꯗꯨ ꯉꯁꯤꯗꯤ ꯀꯅꯥꯁꯨ ꯀꯤꯗꯕꯒꯨꯝ ꯋꯥ ꯉꯥꯡꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯂꯦ, ꯇꯥꯡꯁꯤꯅ ꯏꯇꯥꯄꯨꯌꯥꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯗꯦ ꯍꯥꯏꯕ꯫ ꯃꯤꯅꯁꯨ ꯇꯥꯜꯂꯕꯗ ꯃꯥꯁꯨ ꯏꯀꯥꯏꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯋꯥꯔꯧꯕꯤꯅꯨꯀꯣ, ꯑꯩꯅ ꯁꯣꯝꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯠꯈ꯭ꯔꯦ꯫ ꯇꯥꯡꯁꯤ ꯁꯥꯎꯅꯤꯡꯅ ꯍꯣꯏ ꯃꯥꯏ ꯈꯨꯝꯂꯛꯇꯦ꯫ ꯅꯤꯡꯊꯤꯅꯨꯅ ꯊꯣꯛꯈ꯭ꯔꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯃꯥꯅ ꯉꯝꯅꯕ ꯄꯥꯎꯈꯨꯝꯗꯤ ꯄꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯇꯥꯡꯁꯤ ꯃꯥꯅ ꯏꯇꯥꯄꯨꯌꯥꯒꯤꯗꯃꯛ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯅ ꯃꯥ ꯃꯁꯥꯗꯨ ꯃꯤꯄꯥꯏꯖꯕꯅꯤ ꯈꯜꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯗꯨꯒꯨꯝꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕꯗꯨ ꯅꯨꯄꯤꯗꯨꯅ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨ ꯈꯪꯂꯒ ꯊꯋꯦꯡꯀꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯇꯥꯡꯁꯤ ꯃꯤꯠꯂꯨꯗ ꯄꯤ ꯏꯍꯧꯔꯛꯏ꯫ ꯇꯧꯐꯝ ꯈꯪꯗ ꯔꯨꯝ ꯑꯗꯨꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯂꯤ꯫ ꯀꯤꯗꯕ ꯅꯠꯇꯦ ꯃꯥꯁꯨ, ꯃꯤꯅ ꯃꯥꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯈꯟ ꯋꯥꯈꯜꯗꯨ ꯐꯛꯆꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯋꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯥꯕꯨ ꯁꯦꯡꯅ ꯊꯥꯖꯒꯗꯧꯕ ꯃꯤ ꯑꯃꯗ ꯇꯝꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯒ ꯃꯥꯕꯨ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯊꯝꯕꯤꯕ ꯉꯝꯒꯗꯧꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯝꯅꯤꯡꯂꯛꯏ꯫ ꯃꯄꯥ ꯃꯃꯥꯗꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯅꯤꯡꯕ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯤꯕꯅ ꯋꯥꯔꯤꯁꯤ ꯃꯃꯥꯗ ꯍꯥꯏꯔꯨꯕꯗ ꯃꯃꯥꯅ ꯄꯥꯈꯠꯅ ꯑꯉꯥꯎꯕꯤ ꯑꯣꯏꯒꯗꯧꯕꯗꯨ ꯈꯟꯕꯗ ꯃꯍꯥꯛ ꯃꯃꯥꯗ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯍꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯃꯤꯄꯥꯏꯕꯅ ꯇꯨꯝꯕꯁꯨ ꯌꯥꯗꯦ꯫ ꯇꯨꯃꯤꯟꯅ ꯎꯪꯂꯤꯉꯩ ꯐꯣꯟꯗꯨ ꯈꯤꯡꯂꯛꯄꯗꯨ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯎꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥ ꯏꯍꯧꯈꯤꯕꯅꯤ꯫ ꯃꯥꯅ ꯋꯥꯖꯕꯗꯨ ꯏꯁꯣꯔꯅ ꯎꯕꯤꯔꯦ꯫
ꯃꯥꯒꯤ ꯄꯥꯎꯗꯝꯐꯝ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯛꯄꯅꯤ꯫ ꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄꯗꯣ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯗꯥꯎ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯕ꯫ ꯄꯨꯡꯃꯨꯛꯇꯤ ꯔꯨꯝ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯨꯔꯒ ꯀꯌꯥꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯛꯄꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯒꯥꯔꯤꯗ ꯀꯥꯔꯒ ꯊꯧꯗꯣꯔꯛꯏ꯫ ꯀꯌꯥ ꯇꯥꯡꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯩ ꯉꯟꯇꯥ ꯂꯥꯛꯀꯦ, ꯑꯗꯨꯒ ꯋꯥꯗꯨ ꯂꯣꯏꯗꯦ꯫ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯕ ꯇꯥꯡꯁꯤ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯂꯣꯠꯇꯨꯅ ꯉꯥꯏꯕ ꯉꯝꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯃꯆꯤꯟꯗꯨ ꯇꯞꯂꯞ ꯀꯥꯡꯂꯛꯏ꯫ ꯅꯤꯡꯊꯤꯅꯨ ꯍꯥꯏꯕ ꯃꯤꯡꯁꯦ ꯇꯥꯔꯕ꯭ꯔꯥ? ꯀꯌꯥ ꯇꯥꯡꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯊꯧꯔꯤꯕ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯨ ꯀꯥ ꯍꯦꯟꯅ ꯇꯞꯊꯩ꯫ ꯇꯥꯡꯁꯤꯅ ꯋꯥ ꯃꯈꯥ ꯇꯥꯏ꯫ ꯉꯁꯥꯏ ꯅꯤꯡꯊꯤꯅꯨ ꯀꯧꯕꯤ ꯑꯃ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯀꯩꯗꯧꯕꯩꯅꯣ ꯈꯪꯗꯦ, ꯑꯩꯁꯨ ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯅꯤꯡꯊꯤꯅꯨ ꯄꯜꯂꯛꯄꯗꯨꯗ ꯀꯌꯥ ꯁꯠ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯤꯅꯨ꯫ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯉꯁꯥꯏ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯕꯤ ꯅꯤꯡꯊꯤꯅꯨꯒꯤ ꯐꯣꯇꯣꯗꯨ ꯎꯠꯂꯛꯏ꯫ ꯁꯤꯔꯣ? ꯇꯥꯡꯁꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯃꯤꯀꯨꯞ 3 ꯌꯦꯡꯂꯒ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯍꯪꯂꯛꯏ꯫ ꯃꯥ ꯀꯅꯥꯅꯣ? ꯂꯝꯍꯨꯏꯅꯤ, ꯃꯕꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯂꯝꯍꯨꯏ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯑꯗꯨꯒ ꯑꯔꯣꯟꯕ ꯂꯝꯕꯤꯗꯅ ꯃꯤꯍꯥꯠꯄꯤ, ꯆꯨꯔꯥꯟꯊꯥꯕꯅꯤ꯫ ꯀꯌꯥꯅ ꯁꯠ ꯍꯪꯉꯤ꯫ ꯃꯥꯗꯤ ꯀꯩꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤꯕ? ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯇꯥꯡꯁꯤꯁꯨ ꯈꯣꯏꯁꯥꯎꯅꯅ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠꯄꯤ ꯑꯣꯏꯔꯦ ꯈꯪꯉꯒ ꯅꯣꯏꯅ ꯐꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯥꯅ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯃꯤ ꯐꯠꯇꯕꯁꯤꯡꯗꯨꯅ ꯑꯩꯕꯨꯁꯨ ꯅꯣꯡꯃꯗꯤ ꯍꯥꯠꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯃꯤꯄꯥꯏꯌꯦ ꯀꯌꯥ꯫ ꯏꯇꯥꯄꯌꯥꯗꯨ ꯃꯁꯛ ꯈꯪꯕ ꯃꯤꯈꯩ ꯍꯥꯠꯄꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯃꯣꯏꯅ ꯂꯣꯏꯅ ꯍꯜꯂꯛꯑꯅꯤꯅ ꯍꯥꯏꯌꯦ꯫ ꯀꯌꯥ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯏ, ꯑꯗꯨꯒ ꯇꯥꯡꯁꯤꯕꯨ ꯁꯠ ꯌꯦꯡꯗꯨꯅ ꯅꯪꯒꯤ ꯏꯇꯥꯄꯌꯥ ꯈꯪꯕ꯭ꯔꯣ? ꯉꯁꯥꯏ ꯀꯥꯟꯇꯒꯤ ꯋꯥꯔꯤꯗꯤ ꯇꯥꯡꯁꯤꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯅꯥꯁꯨ ꯈꯪꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯋꯥꯔꯤ ꯑꯁꯤꯗ ꯇꯥꯡꯁꯤꯅ ꯏꯇꯥꯄꯌꯥ ꯈꯪꯂꯒ ꯅꯤꯡꯊꯤꯅꯨꯅ ꯇꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯕ ꯂꯥꯛꯂꯝꯂꯤꯕ? ꯀꯌꯥ ꯃꯤꯄꯥꯏꯅ ꯇꯥꯡꯁꯤ, ꯅꯪꯒꯤ ꯏꯇꯥꯄꯌꯥ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯇꯥꯡꯁꯤ ꯃꯤꯠꯂꯨꯗ ꯄꯩꯈꯠꯂꯛꯂꯤꯕ ꯄꯤꯗꯨ ꯁꯤꯟꯊꯍꯟꯗꯦ꯫ ꯇꯝꯂꯛꯂꯦ ꯋꯥꯔꯤꯗꯨꯃꯛ ꯃꯥꯁꯨ ꯃꯥꯒꯤ ꯑꯀꯤꯕꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯊꯝꯕꯤꯒꯅꯤ ꯈꯪꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗ꯫ ꯐ꯭ꯂꯥꯁꯕꯦꯛ 8:30 PM 12 August 2020 ꯋꯦꯁꯃꯔ ꯁꯤꯇꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯒ ꯐꯛꯆꯤꯜꯂꯕ ꯋꯥꯈꯜꯗꯨ ꯄꯨꯕ ꯊꯥꯡꯕ ꯋꯥꯔꯕꯗ ꯅꯍꯥꯟ ꯃꯈꯩꯒ ꯉꯁꯤꯁꯨ ꯂꯣꯀꯦꯜ ꯕꯥꯔ ꯑꯃꯗ ꯃꯇꯣꯝꯇ ꯂꯥꯛꯏ ꯇꯥꯡꯁꯤ꯫ ꯂꯣꯀꯦꯜ ꯕꯥꯔ ꯑꯣꯏꯖꯔꯒꯁꯨ ꯃꯤꯁꯨ ꯑꯗꯨꯝ ꯆꯤꯟꯕ ꯕꯥꯔꯅꯤ꯫ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯐꯝꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯅꯔꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯋꯦꯇ꯭ꯔꯦꯁ ꯑꯣꯏꯕ ꯑꯟꯇꯤꯗꯨꯁꯨ ꯃꯍꯥꯛ ꯎꯕꯗ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯊꯛꯄ ꯁꯦꯝꯄꯦꯟꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯇꯥꯡꯁꯤ ꯒ꯭ꯂꯥꯁ ꯑꯃ ꯍꯩꯔꯒ 1 ꯁꯣꯠꯇ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯇꯦꯕꯜꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯍꯥ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯐꯝꯊ꯫ ꯇꯥꯡꯁꯤꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯂꯤꯕ ꯀ꯭ꯂꯤꯞꯇꯨ ꯁꯠ ꯂꯧꯔꯒ ꯃꯁꯝꯗꯨ ꯁꯝꯕꯨꯟ ꯄꯨꯟꯈꯠꯂꯤ꯫ ꯑꯗꯨꯒ ꯂꯤꯠꯂꯤꯕ ꯀꯣꯠꯇꯨ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯃꯈꯥꯗ ꯊꯥꯗꯔꯒ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯃꯤꯅꯠ ꯈꯔꯗꯤ ꯌꯦꯠꯇꯧꯔꯦ, ꯁꯣꯔꯤ, ꯃꯇꯦꯡꯁꯤꯃꯇꯪ ꯄꯥꯡꯕꯤꯌꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯦꯕꯜꯗꯨꯗ ꯃꯃꯥꯏꯗꯨ ꯇꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤ꯫ ꯇꯥꯡꯁꯤ ꯇꯤꯡꯉꯛ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯄꯨꯂꯤꯁ ꯑꯃꯗꯤ ꯅꯨꯄꯥ ꯈꯔꯒ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯏ, ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯏꯇꯥꯄꯌꯥ ꯃꯤꯍꯨꯜꯗꯨ ꯃꯊꯣꯡ ꯈꯪꯗ ꯆꯣꯡꯂꯤ꯫ ꯈꯟꯖꯔꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯂꯝꯕꯤ ꯂꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯇꯦꯕꯜꯗꯨꯗꯁꯨ ꯄꯨꯂꯤꯁ ꯑꯃ ꯆꯪꯂꯛꯂꯒ ꯍꯥꯏꯔꯤꯕꯗꯨ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯅ ꯇꯥꯏ꯫ ꯆꯍꯤ ꯁꯨꯔꯕ꯭ꯔꯥ? ꯕꯥꯔꯗꯒ ꯐꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯄꯨꯊꯣꯔꯛꯎ꯫ ꯅꯤꯡꯊꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯇꯥꯡꯁꯤ ꯄꯨꯂꯤꯁ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯩꯅꯤꯡꯗꯅ ꯈꯨꯝꯃꯤ꯫ ꯋꯥꯏꯟ ꯅꯠꯇꯤꯌꯦ ꯊꯛꯏꯁꯦ, ꯁꯦꯝꯄꯦꯟꯅꯤ, ꯑꯗꯨꯒ ꯑꯩ 18ꯁꯨ ꯁꯨꯔꯦ꯫ ꯅꯆꯤꯟꯗꯣ ꯉꯥꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯗꯤ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯇꯥꯡꯁꯤ ꯄꯤꯁꯨꯝꯗꯨ ꯁꯨꯛꯅ ꯕꯦꯒꯇꯒꯤ ꯑꯥꯏꯗꯤꯗꯨ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯗ ꯂꯪꯕꯣꯏ ꯀꯩꯑꯣꯏ ꯊꯝꯃꯤ꯫ ꯄꯨꯂꯤꯁꯇꯨꯁꯨ ꯏꯇꯥꯄꯌꯥ ꯊꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯕꯗ ꯇꯥꯡꯁꯤꯗꯁꯨ ꯑꯣꯟꯁꯤꯜꯂꯤꯕꯅꯤ꯫ ꯇꯥꯡꯁꯤꯒꯤ ꯑꯥꯏꯗꯤꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯦ꯫ 18 ꯁꯨꯕꯗ ꯉꯥꯏꯔꯦ, ꯑꯗꯨꯒꯤ ꯍꯦꯛꯇ ꯍꯧꯔꯕꯅꯤꯅꯦ ꯍꯥ? ꯑꯣꯚꯔ ꯆꯠꯈ꯭ꯔꯦꯒꯦ ꯊꯛꯇꯅ ꯅꯃꯥꯟꯅꯕꯤꯁꯤꯅ ꯂꯣꯡꯅ ꯇꯥꯔꯤ ꯁꯨꯗ꯭ꯔꯥ? ꯅꯃꯥ ꯅꯄꯥꯅꯒ ꯋꯥꯔꯛꯇꯕ꯭ꯔꯥ ꯅꯈꯣꯏꯕꯨ? ꯅꯄꯨꯟꯁꯤꯗ ꯑꯣꯏꯔꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ꯫
nganglibadu taninglakraduna tangshi khoidau saugalai magi bag tu tap paikhatlaga table da champagne gi mamal du thamlaga puk haugatuna chatpa hawi matawadu da police tu su chaiboi kaiwai 핑이 bani ha hey nang chalasuna manabi se pukhone lakminaraga namanabi angabu sung domi se gaigino tangshi khoidau saugatna machindu khumge taw adubu nupiduna tawkhiba matawsing hairamba wahaidu ningsinglakduna ma thawa wasada mamai leithorakpa ngamde minungsi phawba thamoini aduga masamaksu akibagi komda putharurabani adumakna nupidugi akibadu masu wakhalduna khanjabana prabrak jangsin nupidugi lengjum pairaga hogatnaba lakne police tu so haifet bisum sukna tangshida yanglamlaga chathoki tangsi nupidugi nakong mayada haire ai thoke nanglai hoba yadoira itapuya mamai du khajik leikhatuna room akoibadu yenglai adubu room du magi yeknabana pik thalamle tangshi thokraga table adu madom lei hobudu safararu aduna makhagi ko tu paikhatuna mamai du luktharaga tangsi gi lengjum da set kole tangshi so khoi mai haide ani du mapan da thoklakpaga tangsi magi scooty park yobaga nupi du da haire ai gi gari di sine leiri nang kamen tawduino kai wai dagino keba mada tongba yagadra itapuya ngasai makhai nupi du bu yenglude adubu hauji mitmangda leplabada yenglai adubu wakhaldu phabana nupi macha adabu masak lakshile wakhalda khallibadu chumme khangbaga humang anapi kangliba maithongda thajadabagi minok tamlai aduga tangshigi khudangdu pairaga garage adugi marum amada chingsil aduga haire thagachai aigi mateng pangbibagi punsigi somda naman nama tonsanjai tangsi su chumjungna khomi ai chatlage ko itapuya magi phone du puthoktuna yengi lakliba magi migi message adu ubada mahak aroiba oina tangshi da haire aibu belgi len tu phawbadang drop to biramgera ayu paile ta tawbani please tangshi adu oda hairaga leirude upi dugi ma ongaduda adudi nungaira roi ai hostel da lei hostel jambagi madam helade am khonthi chadoini saunu ko arakpa keb amada adam chatpiro wado hairaga chatpa hawi adubu tangshi wakhaldu su nungaite khallai nupidu su magi chiraba matamda mateng nirakpa oiramlagadi khallai sorama hondoklaga mamai set leishin chalasla itapuya mamai du set nun khatuna yenglai tangshi helmet tu itapuya da ama pire aduga masu set upsele itapuya mana pairiba bag tu chawrap tawbana makhona paibadu ubada tangsina bag tu toolbox ta hapchinge hairaga hapchele aduga gari do bel tamna thaurai makuta pairiba phone adusu lakpa lepte itapuya paikhatuna tawriba wari aduda tangsi nupi sibu kana oira jatno haina khali belgi lane 2 gi corner haidokpaga gari ama khamduna leibadu oi tangsi su scooty edu khami itapuya taha tangsi bu chejet konsilaga amu khanjina hairam thank you so much nanglupi gi tungi punsida mai pakpadu oi iche chalake chena nang punsigi kaw tangsi nang horaroi matago nupi du da haire iche gi khonjal se ai kathai da no matagre iche gi ga thengna khraba male iche gi mingai kauge matum da kawdana ba haibiram itapuya pukning nungsimalai tangsibu nungsina yengduna hairami magi mingdu ichege ming itapuya kawi itapuya khamduna leiriba gari du horna hauna khonglakpadu da itapuya tangsibu amuktang yenglam masagi bag kadu kawramlaga tangshigi helmet tu hair clip adusu adumak puraga gari adu da kagre tangsi hobe thawkhriba gari adubu yenglaga taplap amuk solhau itapuya